Apunbagi Saktam Thugaiduna Kanglup ki Ihou Amatta Sagatloidabani Apunbagi Saktam Sagatnanba HOTNABADA HINGMINNARIBA PHURUP PUNAMAKKI THOUDANG LOUMINNASI HAINA AMUCO AMADI MASHIGA CHATMINNARIBA LUPSING AMAWOVA POIREI LEIMAROL COHR AMADI MSF na MANIPUR gi MEEYAMDA appeal TOURAKLI LUPSING asigi maikaidagi Apunbagi oina thadorokpa cherol amada makhatana hai MANIPUR da lisang sina Kanglup PHURUP naidina PHURUP singna punna nungsi chanana hingminnarakibani India laingangna MANIPUR bu namtin timshin khiduna lerakibadagi ngasisu amuk loilam lengaki machot adu nahonana samthaduna Kanglup PHURUP khaidokduna Kanglup masengi marakta tokhaina thamduna Manipur gi Apunbagi Saktam Thugaiduna makhal makha kayagi thaushil thorang arepa leitana paikhalakliba asida Manipur miyamna isha na Apunbagi wakhalo leiba kawroidabani Haujiksu mara lejodaba micham faduna thamliba fadok fazin tawriba Manipur muthatnaba thugainaba hotnariba asida lup mangana yaningde faziliba sing miyoibagi right kanjuna amadi minungshi yengduna athuba matamda tekta kaidana thadu haina cherol asida fongdorakli Indiana PHURUP Kanglup khaki sagatpa wakhalon thagdoksi iramdam imalaibak nungshishi aikhoi iramdam Manipur asida pokpani chawbani iramdam gi kansi amata oina lepminasi Aikhoi maselgi marakta hatna shunaba mifami pun tawriba si Manipur da hingminnariba PHURUP pumnamakna pamde yaningde haina cherol asina makhatari